Republican Party of India RPI Athawalegi National General Secretary Oiriba Maheswar Thaunaujamna Manipur State ki hauzik oiriba situation asigi matangda mahaki oiba wafam khara phongdoki madudi hauzik state asida sahi ahum lam thokliba irang amadi hauzik su makha adumak tariba misi mina kaya amana thallaba thokliba irang asigi matangda Manipur State ta hauzik paliba BJP gi government asigi mihut sing asina center da leiriba BJP gi losing masing asida asengba asumba wari sing adu paudam dabana center na Manipur State asibu ngasi phauba mirairaga lakpani haina mahakna phongdoki mahakna wari asi makha takhibada state asida hauzik trong lawbigi thodok adugi matung tarakpada misi mina thokiba thodok amadi tongan ba Manipur gi mafam kaya amada yaningdaba pendaba phongdokpagi irang ihou sing asida hauzik hingsagi oiba asok apan kaya ama thoklibani aduna state asida hauzik leiriba BJP gi mihut singna state asida fanakanba irang kaya ama thoktuna misi mina sing yawba targasu makha tana adumak BJP gi mikhalda mai pakhigani haibagi thajaba asi center gi lusingma singda thammana maram oiraga center gi lusingma sing asina Manipur State asida misi mina kaya ama thoktuna irang kaya ama leiba targasu hauzik phawbagi oinasu masa gi mayum makai singda hanjinba ngamdaba IDP lising humfu henba asi leiba targasu masida karisu thausadaba ama oina leithokliba asini maram aduna BJP gi Manipur da leiriba mihut sing amadi thomi sing amatu oina punsillaga Manipur da thokliba irang asigi matangda asengba asumba marik sumba paudam adu center gi lusingma sing asita khanganduna hauzik miyamna sahi kaya yamna wana khanglaga lakliba praja miyam gi awaba sing asi kokhallu haiduna Maheswar Thaunaujamna phongdokhiba sini hauzik West Bengal gi pangthokliba State Assembly gi election da BJP amadi ruling party oiriba TMC anigi marakta akanba lamba oiri masida laingak pairiba TMC asibu maithiba piduna BJP na West Bengal da laingak paina bakan honari asumna election pangthokliba West Bengal da BJP gi anauba laingak ama semnabagi damakta nungti nimit khudingi Prime Minister Modi na West Bengal da ahing jarektuna ayuk nungthilungdang khaktana election campaign kana sathari sahi ahum lom supna irang mayoknariba Manipur State ta Prime Minister na mikup amata oirabasu matam kaithoktrabasu mikhal pangthokliba West Bengal da Prime Minister na ayuk nungthilungdang khaktana numit chupa ama matam kaithokli masigi matangda Maheswar na phongdokhibada hauzik West Bengal gi pangthokliba State Assembly gi election da BJP gi mirep sing asi mai pak laroi haiba asi kibadagi Prime Minister amadi Home Minister yauna center da leiriba BJP gi lusingba araiba makhai asi thomjinduna numit khudingi oina mikhal gi rally sing asi pangthoklibani haina Maheswar na phongdokhi masimak kari maram gi no haiba targadi West Bengal da leiriba BJP gi thomi sing asina center da leiriba BJP gi lusingma sing asida singnaba kaya ama leibadagi pau pirba matungda center gi lusingma sing aduna atat akham leitana West Bengal da laklaga bot khomnaribani adugumna Manipur dasu BJP gi leiriba mihut sing asina asengba achumba adu center da paudambi bataragadi center gi lusingma sing asina kayarak hanna laktuna Manipur gi irang asi loisinabagi damakta honabiramba yabani adubu Manipur State asidadi BJP gi mihut sing asina thokliba irang asigi matangda marik sumna paudamdaba makhoi maselgi marakta phammunabagi irang asitamak oina makhoina center gi lusingma sing asida uhallaga leibana maram oiraga center na masi yamna laina laithokpibani thousabidabani haina Maheswar na maral sikhi masida mahakna hainingliba adudi West Bengal gi leiriba BJP gi thomi sing amadi BJP gi mihut sing aduna center da leiriba BJP gi leader sing da West Bengal da BJP gi condition na si lure maram asina BJP gi mihut sing asi ayamba bot karaklaroi haiduna singnaba asi utlubadagi center gi BJP gi leader sing aduna thawai yauna West Bengal da laktuna election gi campaign asi ayuk nungthil nungdang asi khaktana numit chupa ama matam asi khaidoktuna election campaign saruk yariba asinadi Manipur gi oinasu leiriba state asigi BJP gi thomi sing mihut sing aduna center gi lusingba sing asida Manipur gi hauzik oiriba irang asigi matangda marik sumna paudam dabadagi center gi lusingba sing asina Manipur gi matangda thawa sadaba miraibi bani haibani adu iba taragadi hauzik Manipur gi oina leiriba state asigi BJP gi thomi sing amade mihut sing asina center gi lusingma sing asigi mafamda
Karigumba handak pangthokadoriba Manipur State Assembly gi election da BJP gi condition asi aduki matik lure. Pangthokadoriba mikhal asida BJP gi mirep sing ayamba bot karak loi haiduna center gi lusing masing gi mafamda singnaba asi utluba taragadi paudam luba taragadi center gi leiriba BJP gi leader ayamba Prime Minister Home Minister yauna Manipur asida thawai yauna makhoi lakadra haibasi gi matangda wahang lai. Aduna Mayesorna amuk makha taakibada hojik paliba Manipur da leiriba government asina lambi khara siamba lambi koilas khara thaba thika khara worker singda tawhanba nupi singda scheme gi paisa khara phanganba asina mikhal dasu adumak miyamda paisa na leiraga sizinagani haiba asigi wakhal asi adumak hongdana leiri hairi. Maman yamlaba thawai kaya ama manghan khiba adugi mamal asi hojik lambi khara siamba saukat thaurangi thabak khara uhanba paisa khara piba asina saksinaba asi yagadori bara haina su wahang hangki. Manipur gi miyam asibu hojik leiriba BJP gi government asina karini haina lauribano aina yadaba terrorist sing asina misam miyam ama nomuno gi hatliba asida military crackdown ama sathabagi mahutta lambi thong khara semba saukat thaurangi thabak khara uhanba miyam gi mitta ut chairaga adumak leiraga masi yagadori bara haina su Maheshwarana wahang hangki. Aduna hojik amuk laksaningba wafamdi misam praja aikhoi khudimaki mafamda political rights sing asi lei haiba asini. Masida palliba political rights haibasi aikhoina bot thadaba khak natte masi karigumba lusingba famnaiba lengakpa singaduna miyam gi mayokta thosil thorang ama paikhalakpa taurakpa amasung masi karigumba miyamna apamba adu makhoina tasinadaba taragadi madugi matamda lengakta reaction tawba sisu political rights makhallama khakni. Masida praja miyam gi oiba reaction da masigi manung channa masida aikhoina kari kari tawbage haiba taragadi press ta serol thadokpa iba khana neinaba meeting tawba numit ama general strike tawba paktakna sit in protest tawba rally satpa asina singba makhal makha kaya ama bangthoi. Hairiba asi karigumba lengakna pakhum phajana piraktraba thabak phajana toraktraba praja singi apambagi mayokta leiba taragadi masi mathang adum makha adum torakani. Aduga masi makha tana amuk lengakna praja singi apamba singasi sungta amak taraktraba praja singna taliba demand singadu phangdraba masi karidi upai lei mamai thangda masi mikhalda adugumba lengakpa adugumba political party singadu para tamba oina tora tuna maithihenba taragadi mathangi lengakta yawba asi makhoi asi ngamlaroi. Aduna mamai thangda masi aikhoina laman khumba oina mikhalda election da praja singi oiba right sing asi yamna chawi. Adubu masi laibakna thiribadi masigi thawong sing asi praja aikhoi miyamna tawde maduna oiramba tai praja miyam aikhoina lauriba khongliba khudimak asi makhoigi manada tasinadana leiriba asi malemgi tongan ba saukhatba lam kaya amada miyamgi khonjil tariba asi asigumba lousing asi leibanani. Tangdu leitadraba hojik oiriba Manipurgi sarangnaba masigumba situation asida praja miyamgi oiba khongjang kaya ama aikhoina ure. Masida leibak asigi oina horiba irang masigi ihosing asida miyam damak matam manglaga toi. Masida thabak suba chatpa yade kaithel kade dukan amata hangde lairik tamba chatnade lambi lamkhangda chatpasi yade khudimak asi kanana wai misam praja singna wai miyamna waraga toi. Adubu masi miyamna waraga toi haiduna su masi tawdabasu yade tawgadabani. Praja miyamna pendabadagi general strike tawriba asida lauthoiba numit aduda paktakna praja miyam asi yumdagi mapalasi thoknade masina taklibadudi praja miyamna masigi khongjang asida support towi haibani. Madu oiba taragadi lengakna makhoina taliba demand sing adu pifam thoi. Masida lengakna akaknaba matam ama tharaga miyamda taliba demand sing adu pigani haiba thajaba adu utkadabani. Madu oiba taragadi irang adu tawdre nemthakre. Masida karigumba famnaiba sing aduna tawsinaba taragadi irang asi makha adum mathang amuk lakpa tabani. Aduga praja aikhoina irang tawbada ihau tawbada lambi thatliba asi kari maramgino haiba taragadi masi asengbadi lambi thatliba asi lengaki thabak chatpa mayam adu thinglaga lengaki thabak amata tawhandaba taragadi lengaki thabak khuding asi fail oiraktuna demand sing adu pinabani. Aduga aikhoigina kaidore haibada office kanaba matam pung 8 da lambi asi thinglaroi. Masigi matungda misam miyamna chatpada thingba asi hawraklani. Masi ahingi matamdachu thingi aduna masi kanadaba lambi khuthing haibadu tahalle.
ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯈꯛꯇ ꯑꯣꯏꯅ ꯑꯋꯥꯕ ꯑꯁꯤ ꯄꯤ꯫ ꯑꯗꯨꯅ ꯃꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯏꯍꯧ, ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯏꯔꯥꯡ ꯑꯁꯤ ꯇꯧꯕꯗ ꯂꯝꯕꯤ ꯊꯤꯡꯕ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯃꯁꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯁꯤ ꯇꯧꯕꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯤꯡ ꯃꯔꯥꯡꯕ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯨꯞ ꯃꯁꯤꯡ ꯌꯥꯝꯕ ꯑꯁꯤꯅꯤ꯫ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯂꯣꯏꯅ ꯃꯥꯅ ꯄꯥꯝꯕꯗ ꯄꯪꯇꯧ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯦꯟꯃꯥꯟ ꯇꯥꯗꯕ ꯑꯃ, ꯃꯔꯤꯡ ꯃꯔꯥꯡꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯎꯕ ꯐꯪꯏ꯫ ꯃꯁꯤ ꯄꯨꯡꯆꯥꯏ ꯆꯥꯏꯔꯒ ꯂꯩꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯅ ꯎꯏ꯫ ꯑꯗꯨꯅ ꯉꯁꯤꯃꯛ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯂꯨꯞ ꯁꯦꯝꯂꯒ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯄꯨꯝꯕ ꯑꯦꯄꯦꯛꯁ ꯑꯣꯏꯔꯤꯕ ꯂꯨꯞꯀꯤ ꯃꯈꯥꯗ ꯂꯩꯐꯝ ꯊꯣꯛꯏ꯫ ꯂꯣꯀꯦꯜꯒꯤ ꯑꯣꯏꯕ ꯏꯁꯨꯗꯤ ꯂꯣꯀꯦꯜꯒꯤ ꯑꯣꯏꯕ ꯂꯨꯞꯅ ꯑꯗꯨꯝ ꯇꯧꯖꯕ ꯌꯥꯏ꯫ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯑꯣꯏꯕ ꯏꯁꯨꯗꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯑꯁꯤ ꯆꯪꯏ꯫ ꯄꯥꯎ ꯑꯁꯤ ꯐꯖꯅ ꯐꯥꯎꯅꯕ ꯑꯃ ꯆꯪꯏ꯫ ꯄꯥꯏꯔꯤꯕ ꯄ꯭ꯂꯦ ꯀꯥꯔꯗ ꯑꯃꯠꯇ ꯑꯣꯏꯕ ꯁ꯭ꯂꯣꯒꯥꯟ ꯑꯃ ꯆꯪꯏ꯫ ꯉꯥꯡꯕꯗ ꯑꯣꯏꯔꯣ, ꯂꯥꯎꯕꯗꯕꯨ ꯑꯣꯏꯔꯣ, ꯁꯣꯛꯄ ꯌꯥꯕ, ꯁꯣꯛꯇꯕ ꯌꯥꯕ ꯑꯁꯤ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯦ ꯍꯥꯏꯔꯒ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯆꯪꯏ꯫ ꯑꯃꯅ ꯑꯃ ꯂꯥꯎ, ꯑꯃꯅ ꯑꯃ ꯉꯥꯡ ꯇꯧꯕ ꯌꯥꯗꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯀꯝꯄꯦꯅꯤ 262 ꯂꯩꯕ ꯑꯁꯤꯗ ꯃꯄꯥꯜꯒꯤ ꯃꯤꯈꯜꯒꯤ ꯍꯥꯏꯕꯗꯤ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯏꯂꯦꯛꯁꯟꯗ ꯀꯝꯄꯦꯅꯤ 49 ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯍꯦꯛ ꯍꯜꯂꯛꯄꯒ ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯜ ꯑꯁꯤ ꯈꯪꯅꯕ ꯃꯄꯨꯡ ꯐꯥꯕ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ ꯇꯧꯒꯅꯤ ꯍꯥꯏꯅ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯛꯆꯅꯤꯡꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯄꯨꯂꯞꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯅꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯇꯧꯅꯤꯡꯕꯇ ꯇꯧꯈꯤꯕ ꯑꯗꯨ꯫ ꯃꯁꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯂꯩꯇ꯭ꯔꯒꯅ ꯈꯔ ꯐꯩ, ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯂꯩꯔꯒꯅ ꯍꯦꯛꯇ ꯏꯔꯥꯡ ꯊꯣꯛꯏ꯫ ꯃꯈꯣꯏ ꯑꯁꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯀꯥꯟꯗ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯈꯨꯠꯂꯥꯏ ꯄꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯆꯠꯄ ꯑꯁꯤ ꯉꯝꯂꯣꯏ꯫ ꯇꯁꯦꯡꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯀꯤ ꯀꯝꯄꯦꯅꯤ ꯃꯌꯥꯝ ꯑꯁꯤ ꯂꯩꯕꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯈꯨꯠꯂꯥꯏ ꯄꯥꯏꯔꯤꯕ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡ ꯑꯁꯤꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯑꯁꯤ ꯉꯝꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯕ ꯌꯥꯕ ꯋꯥꯔꯤ ꯑꯃꯅ ꯃꯃꯥꯡꯗ ꯖꯤꯔꯤꯕꯥꯝꯗ CRPFꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯗꯨꯅ ꯁꯤꯕ ꯐꯥꯎꯕ ꯌꯥꯎꯕꯗꯒꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ 10ꯗ ꯑꯃꯨꯛ ꯅꯣꯡꯃꯩꯅ ꯀꯥꯞꯂꯒ ꯍꯥꯠꯈꯤꯕ ꯂꯩꯈꯤ꯫ ꯃꯈꯣꯏꯗ ꯁꯣꯛꯄꯗꯤ ꯌꯥꯗꯕ, ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯍꯥꯠꯄ ꯇꯨꯞꯄ ꯇꯧꯕꯗꯗꯤ ꯍꯟꯅ ꯌꯦꯡꯗꯕ ꯀꯝꯄꯦꯅꯤ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏ ꯂꯩꯕꯒꯤ ꯀꯥꯟꯅꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯁꯤꯡ ꯑꯁꯤ ꯌꯥꯝꯂꯤ ꯃꯈꯩꯗꯤ ꯃꯤꯇꯩ ꯁꯤꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯅꯥꯒꯥꯁꯤꯡ ꯑꯁꯤꯁꯨ ꯐꯅ ꯌꯥꯝꯅ ꯁꯤꯕ ꯑꯁꯤ ꯍꯧꯔꯛꯄ ꯌꯥꯏ꯫ ꯃꯁꯤꯃꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯔꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯔꯕ ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯊꯧꯗꯣꯛꯇ ꯅꯨꯡꯁꯤꯔꯕ ꯑꯉꯥꯡ 2 ꯂꯩꯈꯤꯗꯕ ꯑꯃꯗꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯄꯦꯟꯗ꯭ꯔꯕ ꯏꯍꯧꯔꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯒ ꯍꯥꯠꯈ꯭ꯔꯕ ꯃꯈꯣꯏ 3 ꯄꯨꯂꯞꯅ ꯃꯈꯣꯏ 5 ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯤꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯋꯥꯌꯦꯜ ꯐꯪꯗ꯭ꯔꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯄꯦꯟꯗ꯭ꯔꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌా ꯑꯃꯗ ꯍꯧꯖꯤꯛ ꯀꯟꯅ ꯏꯔꯥꯡ ꯍꯧꯔꯤ꯫ ꯃꯁꯤꯗ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯅ ꯃꯤꯍꯥꯠꯄ ꯑꯁꯤ ꯄꯨꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯏꯔꯥꯡ ꯍꯧꯔꯤꯕ ꯃꯤꯆꯝ ꯄ꯭ꯔꯖꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯤꯡꯁꯥꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯆꯠꯊꯔꯤ꯫ ꯃꯁꯤꯒꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯃꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯅ ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ NIAꯗ ꯁꯤꯟꯅꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯗ ꯂꯥꯛꯆꯅꯤꯡꯕ ꯋꯥꯍꯪꯗꯤ NIAꯗ ꯀꯦꯁꯁꯤꯡ ꯑꯁꯤ ꯁꯤꯟꯅꯕꯗ ꯉꯁꯤ ꯐꯥꯎꯕꯗ ꯀꯥꯟꯅꯕ ꯑꯁꯤ ꯐꯪꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ NIAꯗ ꯀꯦꯁ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯀꯦꯁꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯄꯥꯏꯈꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯂꯩꯈ꯭ꯔꯕ꯭ꯔꯥ? ꯃꯔꯝ ꯑꯁꯤꯅ ꯃꯁꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯌꯥꯅꯕ ꯃꯦꯅꯦꯖ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯕ ꯈꯛꯇꯅꯤ꯫ ꯁꯤ ꯂꯣꯏꯁꯤꯟꯕꯗꯤ ꯈꯛ ꯉꯝꯗꯦ, ꯇꯧꯕꯗꯤ ꯉꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯁꯦꯟꯇꯔꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯌꯥꯗ꯭ꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕ ꯉꯝꯗꯦ, ꯄꯥꯏꯈꯠꯄ ꯉꯝꯗꯦ꯫ ꯃꯁꯤ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯒ ꯃꯁꯤ ꯑꯃꯨꯛꯇꯤ ꯌꯦꯡꯕꯤꯌꯨ, ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯃꯈꯣꯏ 2,000-3,000 ꯈꯛꯇꯪ ꯂꯩꯕ ꯑꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁ 50,000-60,000ꯅ ꯍꯦꯟꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯄꯗ ꯑꯊꯤꯡꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯆꯠꯍꯟꯕ ꯌꯥꯔꯤꯕ ꯑꯁꯤꯅ ꯑꯗꯨꯝ ꯇꯥꯛꯆꯔꯕꯅꯤ꯫ ꯃꯁꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯩꯈꯣꯏꯅ ꯅꯣꯡꯃꯇꯁꯨ ꯃꯈꯣꯏ 20-30 ꯑꯁꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯆꯠꯂꯝꯕꯗꯒꯤ ꯀꯦꯝꯞꯇ ꯊꯤꯟꯖꯤꯟꯈ꯭ꯔꯦ ꯅꯠꯇ꯭ꯔꯒꯅ ꯐꯥꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃꯠꯇ ꯇꯥꯈꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯒ ꯃꯁꯤ ꯇꯝꯄꯥꯛꯀꯤ ꯂꯝꯗꯝ ꯑꯁꯣꯝꯗꯗꯤ ꯆꯍꯤ 3 ꯑꯁꯤꯗ ꯈꯨꯠꯂꯥꯏ ꯑꯃꯁꯨꯡ ꯂꯥꯜꯍꯧꯕ ꯀꯌా ꯑꯃ ꯐꯥꯕ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯁꯤ ꯈꯝ ꯊꯦꯡꯅ ꯋꯥꯔꯦ꯫ ꯁꯤꯕ ꯅꯥꯕ ꯁꯣꯛꯄ ꯄꯟꯕ ꯑꯁꯤ ꯑꯃꯠꯇ ꯀꯤꯅꯗ꯭ꯔꯦ꯫ ꯑꯍꯜ ꯑꯣꯏꯕꯁꯤꯡꯗꯤ ꯈꯔꯕꯨ ꯐꯩ, ꯅꯍꯥꯁꯤꯡꯗꯤ ꯃꯁꯤ ꯑꯃꯠꯇ ꯈꯪꯅꯗ꯭ꯔꯦ꯫ ꯃꯁꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ, ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯄ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯁꯛꯇꯝ ꯃꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ MLA ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯛꯇꯝ ꯃꯃꯤ ꯑꯃꯠꯇ ꯇꯥꯗꯦ꯫ ꯃꯈꯣꯏꯒꯤ ꯆꯤꯟꯗ ꯉꯥꯡꯕꯅ ꯑꯃ, ꯇꯧꯊꯣꯔꯛꯄꯅ ꯑꯃ꯫
Matau asum tauna hauzik Manipur gi oiriba situation asida center gi BJP gi laingakna uriba adu Manipur da BJP asi toratuna maithiba asi nanglagani party gi phibam asi adugi matik soklagani haibasi makhoina khangi adunabu lupa karor sahum ga yankhai asi kaitharaga nupi lakh ahum makhaida lupa lising tara asi direct bank transfer asi tauraga account da happy gani haina thamliba asini makhoina pariba asi nupi khudingi oina nupa sing aduga tharagadi voter lakh tereti khutta puraga laagani haibasi makhoina pari maramasina makhoina vote phangnaba thadariba kok asi Manipurda tangdu leitaba asi lainabagi damakta thadaramba taragadi nahana shanti asi lairamba yai matau asum tauna sahi asigi oina February gi tang 3 dagi wai khemsan gi anauba sarkar ama hek leibadagi tang 9 da litan da irang leiba hore madu hausik phauba ukhrulda irang asi adumak leptana chathari masi kayad haijari khusem gi oiba irang no aduga masiga iroinana tronglawbigi wathoksu amuk leihalle ukhrulgi oinadi haujiksu adumak makha chathari ngarang nahansu misam ani sikhibagi pausu leikhre masiga chapmanaba mawongda yummaisu thabire aduna haujiksu Imphal tu ukhrulgi lambi asida tangkhul amata chatpa ngamnadre matau asum tauna haukhiba sahi ahum asida hanagi CM birensu karisu tawba ngamdre haujiksu chapmanai karigumba amata tawba ngamdre phagatpa leitri maramasina haujik lusingba sinba asi tha kharata ngairabasu BJP gi sarkar di adumak chathari makhoina tawfam thokpa amata tawdri aduna praja miyam di karidi upai lei aduna mamai thangda masigi Pambei oina Laman khumba oina mikhalda tawbanatana upai leite aduna lakadoriba Mathangi election da praja miyamna haisingna leibak asibu tungkoina puba ngamgadaba leibak nusiba phuruk nusiba myuching oina khallasi matau asum tauna iramdam asigi tungi khallaga matik saba lengak ama matik saba party na lengakpa haibadi Delhi gi makhada leitaba Delhi gi yakadi yenglaga chataba adukumba party ama khangi haiba taragadi praja singna mikhalda election da Laman khumbanatana Pambei amata leite masisu amukting yengbiu ngasi mak miyamna wariba asi phatte khanglaba party adu mirep adu paisa khara lauraga saksa ju thak khara tauraga bot pirakpanani haibasi aikoina amuktang khanthaba changi maramasina haujiki matamasida miyamsu khara khanthaba changli aikoi punna lingjen manasi haujik paliba center gi double engine gi sarkar asi tasengna pele maramasina handak pangthokadoriba election asida praja miyam aikoina Laman khumsi state asida engine amata leitaba afaba achumba lengak ama laknaba honasi masi mathau tare